나 해비고 보시시다. 야라. 야라 인도 해비. 지키 거기 바이럴 로바 아이가 머리 레나바 거기 파워 아무까 거기 라이브세. 마치 따생나 아이 바이데기 팀마시 아이고나 pu라 angakwa aduga aina sukan khangdaba adugumba paw ama aigondadi oire aduga masida kitang aina sengdokjaningbashi hariba aikoigi chatkriba misingse hojik hariba misingse makoina aingonda hairamaga chatkibadi sumnagi aikoigi ariba aikoigi manipurga matamgi koisi british ki makhada lerba leibaknina British ka aikoigi manipurga gi marakta taunagi ba ari ba che sang inagi ba khonagi ba ari ba documentsing mado moi thidouge mado aikoigi tunggi aikoigi machak document oigani leibak ki su kana ba adagi aru ba document mayamam su mina lei kholi haraga koi udaba khotama mayam da ai yorogadi soidana leramgani adra madu thiruge then ani subadana aikoigi ari ba photographs samna haibda thaina aikoigi tigenda ji ki kari ga adai phangba dumaina atei mayam su leiramba yari adun akoi thiba yabase akoi thiruge tasena makti moise sigi da makta moi haiba London da chapadi nate mogi tongan toma lambayam chapadi London ji yoksalakani du yoksalakpasida hojigi haiba ko document sing adigi ariba photo sing kari sing se mokoi thidorake aduga koi gi leibak na madu kanabu oina bana egondo wai sablai adai du sumadu madu di yam phai koi gi document oina ba koi thamobudi yam phai adu tawbiu khopiu adi pak su ko eta chatpa yadam nina na ina du baina haiji adiga du mai toroga moisi chalamdai haiba tare chalamdai sida amulaga moina haibasi koi chatpa tare adu chatpa sida ngasagi hariba document sing adigi photo sing kari sing si ekona piu kholu natra du taw hai matamda sai aruba pot oiramagadi natra aruba pot ne na lawga moina madu noi karano kari no hata piba yabra noi kara kamai tawno haiba singko mayam lagadi madu koi nugai tedra koi se Iningthou na tharakpani koi manipur Iningthou na tharakpani manipur Iningthou gi magi mini mana smai tawna che sang na pa madagi lakpani khopani adumaina haiba yanaba moibu saktakpa haigadra koigi adumaina koigi kainong khakti che ma khakti aina moi maming je toroga i bale aduga only chaliba mission si moina chakhiba mission si only akoigi document khara tanthokpa adu photo nung to khara lokthokpa si khaktani adu ngasi moina adu na tawdana laukthorokpa khutorokpa se masi madi pura ingonda kari haini aina sukan khadaba aduga aingonda su tanaramdaba adai smai tawtare si tawtare ana su hairamdaba adu ai pura ingonda kari haini phagi pura manga samana wona thwe aduga aina haijani mamsu lei karigumba ngasi moina lauthoiba pose sengna haigadi masidi yamna chawba aidugumba khoigi kari haini India gi mayokta tawba soba thaba amane aduna madu mathabakto aina karigumba khangna natraga aina kanu tawrasi ana tawle magadi ai gi su safe side of phaba bada ai hana dum chendna natraga ai lotra le ai karim khangdabani ai dum ting na ngasi ai ningon chakuboi public function dum chali ade hale dum subana dum normal ona dum yumda potharni aidi pothajarage na tawu matam sako sai koigi social media sing adu yaw hai matam ai pura isa je pakhat pamga loina ai se nik pam su yaw ga kai no taw si bono ko adu taseng na ga di ngasi gi potse aina su khan da ba aduga ai ga mari su lai lena da ba adigi chatkhiba thabak tu ga tawri ba thabak su manada ba adumaina oiba yam angakpa adu yam laibak thiba thawdo amani na ai adumaina ai mayamda laibak miyamda smai sindok chani moi maming je toroga i bale aduga only chaliba mission si moina chakhiba mission si only akoigi document khara tanthokpa adu photo nung to khara lokthokpa si khaktani adu ngasi moina adu na tawdana laukthorokpa khutorokpa se masi madi pura ingonda kari haini aina sukan khadaba aduga aingonda su tanaramdaba adai smai tawtare si tawtare ana su hairamdaba adu ai pura ingonda kari haini phagi pura manga samana wona thwe aduga aina haijani mamsu lei karigumba ngasi moina lauthoiba pose sengna haigadi masidi yamna chawba aidugumba khoigi kari hani India gi mayokta tawba soba thaba amane
aduna madu mathabaktu aina karigumba khangna natraga aina kanu tawrasi ana tawle magadi ai gisu safe side of famamda ai hana dum chendna natraga ai lotra le ai karim khangda ni ai dum ting ting na ngasi ai ningol chakuboi public function dum chali ade hale dum subana dum normal ona dum jumda pothar nei ai di potha jarage na tawu matam ko sai kogi social media sin adu du ya hai matam ai pura isa se pakhat pamga loina ai se nik pam su yaw ga kai no taw si bon ko adu taseng na ga di ngasi gi potse aina su kan da ba duga ai ga mari su lai na da ba adigi chatkiba thabuk tu ga tawri ba thabuk su manada ba du mai na koi ba yam angak pa adu yam laibak thiba thawdu amani na ye du mai na ai mayam da laibak miyam da smai sing dok chani